Panam Pauxi ki Maruiba Paukra Mamna Tamzagi, economic blockade ki Matatanga City Kotugi total shutdown ki Kongzang Hokre. Kangpokpi district ki Saibol ki Central Forcing Lok to Uhaiba. Demand to Roduna Committee on Travel Unity Kotu Nanga Sinuntil Pung Ani the Hauduna Hayang Yuki Pung Ani Pau Satagadaba total shutdown ki Kongzang Hokre. Kotugi Information and Publicity na Tadurak Pasir Lamada, Saibol area ki Central Forcing Tamzen Basina, Mapamasi ki Miyam ki Punshida Sound Akaiba Pibatanatana, Aiko ki community sing ing tapa amadi nung Shizana Pumba, Handandun Akiba Madi, Tazanada Bigi Pum Amada Lakale. Kotu no Yasina Purana Bigi Damak Wari Sanaba Masing Tingam dana Haizaduna Laklabasu, Pali Velenga Cinematic Sava Taba Amata Pakatana, Lady. Asumna Kenaba Tamduna Michang mikhai Naibigi Tawang tuminna yengduna leiba ngamloi hairi. Siroladuna makataraduna Hausi National Highway 2 gi lambi paring da sathariba matam kaktaba economic blockade asiga iroinana pung taragani tugi total shutdown asina regions gi mafam pumbada makal khudimaki gari sing sadok sin tawba amadi commercial establishment yauna mahi tampham sangsing lengaki loisang sing hangmada athingba thamle adumapo Haxiel Gimate at the emergency with Tabak Sing Yauna, essential servicing gidi, I think Basida Consuloi have a wapum Tamlakogaloina. Hausi Saibol area, the Matauta Holiva, Central Forcing Lok Omadi, reason as the Tunkoibi ing Tapalehana Vigidamak Purb Asigi Lady, but P and the big Wokaching a Sigi Horror from Kangdoktuna, constructive oiva, dialogue, Satagadavani Haina, Siro Laduna, Langakatakshilakli. Amarom social media site or even Facebook da CMN Biren Singana Fongdor Pua Pongkram Yamda Tamzagi. First MR Rifleman Oiva Aduga Hosingna CIDS BD ATS Toba Amasum Kongzom Posta Posted Toriba Personal Ama Suspected Drug Kaloinana Fari Hedi Loinana CMN Biren Singana CDO Kaksingi Timbusu Tagapa Fongdor Raduna Loinana Hairiba Operation Sida Saurakna 10.2 kg gi Suspected WY tablet sing Pagat ki haina su Fongdorakli. Ngasinumida waram Fongkiba, Paunkol Pausi de Lokosarakanda, Maniputo optional gi Maketi Maruevi e Pausing Miam the Tamzadi Anbada, Tiba Kang the lady of Kamal Babugi Yum the second the Busing of bomb Matamzilam Lake. Laimakongi Army Campus the Tavak Subasang Kragasi Pau, Tiba Kang the lady ba, Lashram Kamal Babugi. Loitang Kunau the Leiba Mayumda, Nasayuk second the Basina, bomb ama Tamzilam Lady. Taudo Sugi Matana Pausi na Pangwa Paugi Matung inadi, Bomadunga Sayuk Yungi Miyushina Yungi Tongal, Leramating Rakivani, Bomadugi Manak Kamal Babugi, ZAC the Arabu warning, ZAC Mutalaga Anabu ZAC Amasam Gadavani, Tikadar contractor Amata Yawi, Iho Lalon Basing Loin Hatkani Hanatapa CMSU Tamnon Kari. Bomb or the Tamlamle Havigi Pau Head Pumaga, Shanghai Police Kitimama Mapamadu Sanctionuna, Nasayu Punipanga Mini Fukamaram Tabda, Duaida, Bomb or the Locket Krihana, Paushna Makatari Amaramdana, Koki Theoris in the Sahi Hoban Numitasu Mite Kultam Numai Caption in the Landara Creek. Ngarang Sahi Hoban Numitasu Impal Wheski Manungsanba Mapamahumda, Koki Theoris in the Landara Creek. How keep a say English in a Kunga Marigi, Nongai Matung Pung Amarum Tarakpa, Duaida. Kangpokpi district ki manungsan na leiba nakuizat Kuki kulgi singtaktagi Kuki kulai paibisingna singda kadangban part 1 amadi kadangban part 2 gi maitei kulsina nongmai kapsin na landarakre kulngak libesing CRPF amadi BSF ki personal singna zo hannu nongmai kapnaki saurakna nongai matung pung aniga makhairam tarakpa aduwai phauba nakal ani da nongmai kapnaki hairi nongmai kapna bigi thaudo adura maike ani da asu apan asi ana yawbagi paudi lekti Kadang ban part 1 the Leiba Maitegi Yum Karada, Nomai Maruna Pan Badigi Akai to Toki, Nomai Kapna Reta Badagi Impaldigi Ahen with security force sanctionuna, Naxian Bigi Tabak Sataki, Amaromda, Nomit Adumaktada, Awang Shikmagi, Iwang Sangol Skuki Kulai Pibishin, Nomai Kap to the Landaraki, Taudo Odurasu Asu Apanamadi Asi Anadi, Yauki Hedi. Ningsing Bayai Numit Kraniki Mamang Numite Kul Oriba Yang Pokwi Tamna Pokwi Sana Sabi Amadi Santi Kongbal Yauna Mapam Kiada Bomb Amadi Nomani Attack Satarakivani. Koki theories in Aduna Manning Tamna Satarakiva Attack Adubu Tingnaba BSF Amadi CRPF Ki Kangbu Sing Sanction Mangam Ngamludraba Matung Nashidagi Numit Nini Humniki Mamangdi Mapamadura Yaukshinduna Bunker Shidok Popropane. Security forces na Kuki theories in Gilai Pamamadi bunker Sidok Patina Bagi, Narang the Gimasing Yamlaba Kuki Nupi Singa, Mukna Dunalakivani.
ngase yu angan marasu kuki nupi singna central force singi laifam singda thamliba pochai sing langthoktuna madi chakhaiduna tanthokna bohona rakhi oirakliba phiba madura central force na thingna bohona bada sound unkhana ba thoktuna lairibani hainasu pausida makhatari amaromdana kanglai paki mairagi sahi nifugo humdoi surakpa mapok kumon thoram ngasi pangtokre Impal numit kudingi numidang wairam da phongwa paukse kanglai paki mairagi sahi nifugo humdoi rak suba mapok kumon gi thoram ngasi ayu pung tara mathui taba matamna paukse sigi kaisampat junction da leiba office ta pangtokre asamba thoram asiga mari lainana paukse sigi paumi singda asamba khutol piduna ikai khumna butki loinana lamdam asida paukse sigi thabak torambadagi pothaduna leiraba veteran journalist singamadi masagi sei humdra helaba phawda working journalist amu oina paukse gi thabak toriba senior journalist singda asamba khudol port piduna mapung phab ikai khumna butki asamba khudol port piduna ikai khumna utkiba veteran journalist singaduri all manipur working journalist union amzugi president oiramba lehauk thabam sarachandra hana huyelan paukse gi founder editor oiramba salam bharat bhushan paukse kanglaipa ki mairagi editor oiramba tanatana amzugi founder member oiramba thabakti potha khraba yumnam ajit hana amzugi president oina thaupuramba ningthau khongjam tombi ras amadi masagi sei humdra hela bawa working journalist amoina paukse sigi thaudang mapu oina mapung phana pangthokliba hauze hujigna sanaleba paukse da leiriba en krishna mohan amadi athopam thongam luwang nabasandrani amarom ngasi paukse sigi mapok kumon ga mari leina Imphal West ki Don Bosco khul lamjinga thangna takyal khongbal maning lekai ta leiriba di hop home Imphal da hauji sangjafam lawduna leiriba mama mapa kanamata leijadraba nupi maza kunga mangarom leiriba home asida satuna sana thaknaba seng hawai thau thum insang napi amadi sana thaknaba walam kya kushanaki ningtham thagi ayingbadagi ngakthunaba khong mazana singbu kushanaki loinana home asida leiriba angang singa athum ahau saminaduna makhoigi damak paukse kanglaipa maira asina matam supada leptana leigani hain suphongdoki atop paumna private ningthaujam thongamba allies Zekion leikidabada awaba phongdoksari haukiba December 13 English singaniga kunga marigi nungthil pung mariga minute nifuga manga tabada service number 3610 private ningthaujam thongamba allies Zekion masagi anaba man maram oiduna leikidabada pambaina lusingba UNLF amasum masigi lanmi sanglup MPA na thamoisona awaba phongdoksari haina lup asigi sarai rongwa thoksomna khuyek piduna thokpa sirolamana phongdokli siroladuna makha taraduna hai laikhidraba itaw ningthaujam thongamba si mayang Imphal konchak mayai lekai da leiba en Dipa Bijoy apokpa amasum laikhidraba en angang masa apokpi anigi mapari mamo mari phangjabigi manungda iton tonba mapari ni nungsi khibe itaw ningthaujam thongamba na khanghauduna laikhidaba sida awamasa langhauriba imung manung amasum marup mapang singi awabada lup asina su thamoisona awaba sida saruk yari hari amaromdana songtha miyagi ningsing thoramda saruk yabiyo ilising amagasani panga maudraga mathoida songna khiba khongjomgi akanba lanphamda maitai lanmigi lanjinglen oiriba major songtha miyagi samga taraga suba nongga khibagi ningsing thoram athauba sina leramba mafam Tripuragi Narayan Khamar Major Songtha Miya Memorial Trust na English nganiga manga degi hona sahi khudingi pangthokuna lakpa do kumsigi oina su Trust asina sinduna January 13 pangthok sakadori loinana thauramasi manungsana English ngamaga sanipan ga maudra ka mathoigi Manipur amasum British anigi lan ga mari leinana Andaman loi thakiba leibak ningba kungo humdoigi mama sing hakpa ningsing nungpak ama thauramgi athoiba mithunglen oibigadaba Tripura Leiba ki Assembly ki Deputy Speaker Shri Ram Prasad Palnam Maikum Hangdokpigani Athau Wasiki Mapamda Haikal Lekat Tambada Miyamna Sarukia Biyuhaina Trust Asiki Mekedi Fongdorakli Atopa Pawamanamo Aikoina Harau Nungaiba Fongdopada Malempi Tribi Imasu Yahulasi Malem goina thengnariba climate change ki sapu kanana sangsilakliba khongjang asu hena maipakpa purakpa ngamnabagi wakhalonda anauba sahina lakpagi iroinana ngasidagi eco network hairok Manipur People's Development Front MPDF Unit C1 hairok amadi ningol club pulaga environment kanbagi khongjangda hena yangsinanaba madi lubananba malempi 3 be ma oinabagi panamadu thamlaga
Green Go Clean campaign hagdokuna hairok part 3 ngarau thelda leiba nongpok ningthau ipagi khubam asi sit chengduna upal kya thakre campaign asi hagdokpaga madi leinana eco network hairoki sinthangam laisramna phongdokhibada ngasi asi malemgi mafam khudimakta asauba sahi lakpigi harau nungaiba phongdoknari iramdam asidasu miyai ayamana harau nungaiba phongdokpoina saksa haijanaba mafam kyada saba thakpa koiba langba kya tawduna nungaiba phongdoknariba sigumna malem pithribi masu nungai hananaba mochinba saithokpa tawduna taru tanan luna nana thamsi saram thaklambagi arep apa sizinaramba plastic bottle na singba polam kya nungaiba phongdokpa malem pithribi sibudi manghananaba wahananaba hena honaba toklasi madugi mahut marup mapang isil inaw punduna nungaiba phongdokpibada upal amamamda oirabasu tharasi masina anauba sahi lakpigi ekhoina nungaiba phongdokpada malem pithribi masu yoholasi eco network hairoi MDDF hairok unit C amadi ningol club nasu anauba sahi lakpigi nungaiba phongdokpoin ishwargi khubamasi sit chengduna luna na thamaga loinana khubamasi gi akoibada upal kya thari akhoi khudimana harau nungaiba thorom pangthokpu khudingi environment kanbaga madi leinana thabak thorom sing paikhat pirabadi mausagi khal kai tharakliba sidagi khara makhaidi kanma ngamgani masina tana kumai harauna natragana hiramaga madi leinana nungaiba phongdokpa dukhakta tauna kanaba thoina purakloi anauba sei lakpigi nungaiba asi afaba maikaida akhoi amatu oina hotna minabagi nungaiba phongdokpa ohelasi mayai kaba nisa sabe helaknaba maphamarang khangdana amot akai saithongnaba aremada sel manghanaba gari accident thokpa henaba harau nungaiba pangthokpadi tawrisi saliba sahi sida pangthokpa ngamkhidaba thabak thoram kya pangthoknaba ngamnaba sakhot maikaida khongjel yangkhatnabigi nungaibu oina pangthokminasi loinana apun megoiba wakhalonda puna nungsi sanana hingminaba hatna sunaba yaudana khenaba wakhalon thadokminaduna lengak londa khunai londa sitmi londa Mangjil thaba iramda Manipuram ohen minerasi hainsu pausda makatana phongdorakli makhasa tharakpo oina masmulusilakpo oina tenma pau khrana luang sangba mayai lekaida vermi compost ki matangna training program pangthokre lomi singi paujel awareness program sa tharakpa mu oina vermi compost ki training program ma Imphal East ki luang sangba mayai lekaida pangthokre hairiba training asina lomi singbu Dr. Punabati Haisnam assistant professor agronomy COA CAU Imphalna vermicompost sizinaduna chemical fertilizer sizinaba handhanaba madi afaba chinjak puthokna baiki digital registration tawba madi setmilon hengkat hananaba panam thamli farmers singna sigumba awareness training amadi advisory pambirabadi toll free number 1800 1023141 sida call tawbirangnaba project asigi principal Investigator oiriba Dr. Anibas Moirangthem Assistant Professor Horticulture COA CAU nasu phongdokhiari losilakpoina topa pawmana nongpok ningthau purumbagi holy feast ki thoram pangthokre ngarang waksing inini pan ye feraba yum sakaisa numita Universal Friendship Organization UFO Sajjal Academy gi sai khudingi sathaduna lakpa nongpok sikmai the leiba nongpok ningthau khorumbagi holy feast thoram pangthokre Thauramadu Manipur gi mafam kyadiki lakpa UFO gi members singna saruk yaduna pangthokhi loinana maitra ba asida leiriba nungsijaraba miyam gi mafamda karigumba wapam khradang thamjari madudi anauba sahina lakpa mamang sai English ngani gi kunga mari de thokiba amaga hatna sunaba nungsinadaba madi aikhoi masil gi marakta yeknaba thamlamba sai enaba singlairama punama adu English ngani ga kunga mangana lakpa aikhoi masil gi marakta yeknaba thamlamba madi sai enaba sing lusin khiduna sakhot pe yefaba amaga nungsi sanana ingna singna lal laitaba maitraba ama oiminarasi haina Universal Friendship Organization UFO gi mekedigi sumiyamda paujal pirakli ado tendangna sumna mayamna thamjaramge duga hawjiko inadi mayam pausi matanga se lusinjarage masum mayam puna nova update ngaminase